Madina gi Aka Nabi Shingi Shardar Kaubangam Laroida Muhammad Palim iman sibinangbu Dumukram punna amta sinaminor. Tripura sida ai yam toy chachai abafam sida function leiraga so dum haibiri yam nuksibidana adi even lungu khungdum leiraga so dum nuksibidana haibiri adulam dam dugi ekoi ipai se sinna isi ichel imai ben mayam dun to nuksibira basani aduga chakori bini mathel koi mayam tawdana yam thakpa nga thongba adi ironba hek ekoi traditional oi item mayam si tawdana aduga ekoi mehman sahab sinaga je ekoi lapasi da chenna chongna hadak su koidri ekoi January December thadu da ekoi myam puna chak chaminaraga ekoi se hanminare esi chaminaro mongteni adu saitya si maiti longi saitya si angang pafangna tha wange Manipuri ji moina Bengali khangdaba mi dai ba Bengali population marak to da pangan ising mari mukta le bisida pangan yunupi angang da Bengali phajana ngang ba ngam da lai ko Lele chumi ko adu hojik yenga se ba saitya se kyam wange se ekoi Tripura pangan sing si anta mari phata tos inshallah Kana chalo voice Madina gi Aka Nabi Shingi Shardar Madina gi Aka Nabi Shingi Shardar Kaubangam Laroida Muhammad कायनात की सरदार अल्लाह की हबीब काबंगम लरोइदा मुहम्मद पोगलबसु आमीनाना हलीमा गितम पाता Chaukiba Nabini Muhammad Poglabasu Aminana Halima Gitam Paktam Chaukiba Nabini Muhammad Ummat ki damaktam wajaram banabi kau bangam laroida Muhammad Madina gi Aka Nabi Shingi Shardar kau bangam laroida Muhammad Ajumbalam bi tapiram banabi aran balam bi chumbi ki banabi ajumbalam bi tapiram banabi aran balambi chumbiram banabi Islam ki damakta wajaram banabi kau bangam laroida Muhammad Madina gi Aka Nabi Shingi Shardar kau bangam laroida Muhammad Asan bapikhalgi makhada chalhan biyo tajdar Madina Ahmad Mustafa lakani hasar dasu
ummahsingbu kalba kauba ngamlaroida Muhammad Muhammad Madina gi aka Nabi singi sardar kauba ngamlaroida Muhammad Muhammad sallallahu alaihi wasallam mashallah mashallah ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯃꯅꯤꯄꯨꯔꯤ ꯃꯥꯜꯂꯤ ꯅꯈꯣꯏꯅ ꯍꯦꯟꯅ ꯃꯥꯜꯂꯤ ꯍꯥꯏꯕꯒꯤ ꯅꯠꯇꯦꯕ ꯂꯥꯞꯅ ꯂꯩꯈ꯭ꯔꯕ ꯆꯍꯤ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗꯒꯤ ꯍꯧꯈ꯭ꯔꯒꯁꯨ ꯂꯥꯞꯅ ꯂꯩꯈ꯭ꯔꯕ ꯃꯐꯝꯗꯨꯗ ꯂꯩꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯣꯟꯁꯤ ꯉꯥꯡꯉꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟꯒꯤꯅꯦꯅ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯁꯩꯌꯦꯛꯁꯤꯒ ꯁꯛꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯐꯥꯎꯔꯤꯕ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯌꯥꯗꯕ ꯑꯗꯨ ꯑꯩꯈꯣꯏ ꯎꯅꯕꯗꯁꯨ ꯐꯥꯎꯗ꯭ꯔꯦꯅꯦ ꯐꯥꯎꯋꯦ ꯀꯔꯤ ꯐꯥꯎꯒꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯗ ꯀꯔꯤ ꯐꯥꯎ ꯃꯅꯤꯄꯨꯔꯁꯤꯗ ꯂꯥꯛꯑꯒ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯟꯖꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯏꯄꯥ ꯏꯆꯥꯅꯤ ꯍꯥꯏꯕꯗꯨ ꯍꯦꯛ ꯎꯕꯗ ꯃꯤꯠꯀꯤ ꯄꯤꯔꯥꯡ ꯈꯥꯡꯕ ꯉꯝꯗꯕ ꯅꯨꯡꯁꯤꯕꯁꯤ ꯄꯣꯛꯂꯛꯑꯦꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯃꯤꯠꯀꯤ ꯄꯤꯔꯥꯡꯁꯨ ꯁꯨꯝ ꯆꯦꯟꯊꯅꯤꯡꯉꯛꯏ ꯑꯗꯨꯕꯨ ꯁꯨꯝ ꯈꯥꯡꯂꯦ ꯑꯗꯨ ꯏꯃꯥ ꯏꯔꯝꯗꯝ ꯁꯤꯗ ꯂꯥꯛꯑꯒ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯏꯌꯥꯝꯕꯁꯤꯡꯅ ꯇꯔꯥꯝꯅ ꯑꯣꯛꯆꯟꯕꯤꯔꯦ ꯍꯥꯏꯔꯒ ꯑꯅꯝꯕ ꯃꯇꯦꯡ ꯇꯧꯕꯤꯔꯤꯕ ꯑꯁꯤ ꯑꯜꯂꯥꯍꯅ ꯈꯥꯁ ꯎꯕꯤꯔꯤ ꯑꯃꯁꯨꯡ ꯑꯜꯂꯥꯍꯅ ꯈꯥꯁ ꯃꯇꯦꯡ ꯇꯧꯕꯤꯁꯅꯨꯅ ꯑꯣꯏꯕꯁꯨ ꯑꯩꯈꯣꯏꯅꯁꯨ ꯏꯟꯁꯥꯜꯂꯥ ꯂꯥꯛꯄ ꯃꯇꯝꯗ ꯑꯅꯝꯕ ꯃꯈꯩ ꯃꯇꯦꯡ ꯇꯧꯒꯅꯤ ꯑꯁꯨꯃꯥꯏꯅ ꯆꯠꯅꯔꯒ ꯇꯧꯃꯤꯟꯅꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗꯤꯅꯦ ꯀꯔꯤꯝꯇ ꯇꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯀꯔꯤꯝꯇꯁꯨ ꯉꯝꯗꯦ ꯀꯔꯤꯝꯇꯁꯨ ꯇꯧꯗꯦ ꯁꯦꯕꯥꯁꯨ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯥꯗ ꯂꯥꯛꯄ ꯀꯥꯟꯗꯅꯦ ꯇ꯭ꯔꯤꯄꯨꯔꯥꯗ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗꯤ ꯁꯤꯗ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯄꯩꯁꯥ ꯄꯥꯏꯕ ꯑꯉꯝ ꯑꯊꯧ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯗꯣ ꯃꯈꯣꯏꯁꯨ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦ ꯃꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯂꯣꯏ ꯇꯧꯔꯛꯑꯦ ꯑꯗꯨꯕꯨ ꯇ꯭ꯔꯤꯄꯨꯔꯥꯗꯗꯤ ꯃꯁꯤꯡꯗꯣ ꯌꯥꯝꯗꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯐꯤꯕꯝ ꯆꯥꯕꯁꯨ ꯌꯥꯝꯅ ꯂꯩꯖꯗꯦꯕ ꯂꯩꯖꯗꯕꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯄꯗ ꯌꯦꯡꯉꯣ ꯍꯟꯗꯛꯃꯛ ꯑꯩꯆꯠꯄꯗ ꯆꯥꯛ ꯀꯧꯕꯗꯨ ꯑꯃꯠꯇ ꯆꯥꯛꯇꯨ ꯀꯧꯔꯤꯕ ꯕꯥꯔꯇꯣꯟꯅ ꯃꯁꯤꯡ ꯌꯥꯝꯃꯦ ꯑꯗꯨ ꯆꯠꯄꯅ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯥ ꯊꯛꯄꯗ ꯁꯤꯟꯅꯔꯦꯕ ꯆꯥꯛꯇꯣ ꯆꯥꯛꯇꯨ ꯂꯣꯏ ꯅꯪꯒꯗ꯭ꯔꯕꯅꯤꯅ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯃꯌꯥꯝꯅ ꯄꯨꯗꯅ ꯆꯦꯟꯕꯗꯣ ꯑꯩꯈꯣꯏꯗꯣ ꯑꯗꯣ ꯆꯥꯗ ꯑꯣꯏꯅ ꯑꯣꯟꯊꯔꯦꯕ ꯆꯥꯛꯇꯨ ꯅꯪꯒꯗ꯭ꯔꯕꯅꯤ나 ꯑꯌꯨꯛ ꯑꯃꯒ ꯅꯨꯡꯊꯤꯟ ꯑꯃꯒꯇꯅꯤ ꯆꯥꯛꯇꯨꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯂꯩꯔꯁꯨ 6 ꯈꯛꯇꯅꯤ ꯁꯣꯝꯗ ꯕꯥꯔꯇꯣꯟꯗꯤ 10 10 ꯇꯧꯁꯜꯂꯛꯑꯦ ꯑꯗꯨꯅ ꯀꯌꯥꯝ ꯑꯗꯨꯅꯦꯕ ꯅꯣꯏꯅ ꯑꯗꯨꯒꯤ ꯃꯤꯅꯨꯡꯁꯤꯗꯨ ꯎꯕꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯀꯩꯝꯇ ꯑꯣꯏꯗꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯂꯣꯏ ꯇꯧꯕꯗꯨꯅ ꯑꯗꯣ ꯀꯔꯤꯅꯦ ꯈꯤꯇ ꯁꯦꯝꯃꯣ ꯍꯩꯔꯥꯗꯣ ꯈꯤꯇ ꯁꯦꯝꯃꯣ Palem iman sibi nangbu Nachagi karamba ira leiraduna Shuklamam lava Guhagi manusira Shuklamam lava Guhagi manusira Siga pinto lagi. Guhagi manungduda. Gimana jadi Francis? Saya kan lagi. Saya kan lagi kalau bisa ya kan dia cuma cantik. Urki. Siapa tahu macam mana? Urki saya kan ada bikin itu lupa sing ani dia kan. Itu dia kan macam. Assalamualaikum warahmatullahi wabarakatuh. Asi akoina All Manipur Muslim Organization Coordinating Committee amukki Facebook page ta tialba matam kharada akoina video ama thadoptuna aigi Tripura dagi laiba pangal isini naw singi madrasa amagi damakta angama mate pangbiyu haina akoina thadokibada tialba matam sida pasa kisitang angam ba hapira pasi asuki mate amukki maikei dagi thagatpa phongdokjari makata nasu akoigi nusiraba isini naw sing ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯅꯠꯇꯅ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯄꯥꯡꯒꯜ ꯆꯣꯏꯔꯒ ꯇꯥꯈ꯭ꯔꯕ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯀꯣꯟꯖꯟꯕ ꯃꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕ ꯃꯈꯥ ꯇꯥꯅ ꯌꯦꯡꯁꯤꯟ ꯈꯣꯠꯆꯟꯕ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯜꯂꯥꯍ ꯔꯕꯨꯜ ꯏꯖꯠꯅ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯃꯈꯥ ꯇꯥꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯃꯨꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯈꯨꯗꯥ ꯍꯥꯐꯤꯖ ꯑꯗꯨ ꯃꯨꯀ꯭ꯔꯝ ꯄꯨꯟꯅ ꯑꯝꯇ ꯁꯤꯟꯅꯃꯤꯟꯅꯔꯣ ꯄꯨꯟꯅ Okay, ayam nuwaijare. Singsu watpanina akhoi aada madrasa se honabase yamna wayaba. Wabasina maram oirage akhoi se somda lakpani adu ichinaw singsina yamna mateng tawbase yamna harawi thamoi nungdagi dua tawri Allah na qabul tawbiba haidna. Amin.
ꯑꯃꯤꯟ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯃꯗ꯭ꯔꯁꯥꯁꯤꯒꯤ ꯑꯣꯏꯕ ꯏꯁꯥꯅ ꯉꯝꯖꯕ ꯀꯦꯄꯥꯁꯤꯇꯤꯗ ꯃꯁꯤꯗ ꯕꯤꯂꯥꯝꯕꯥꯇꯤ ꯕꯦꯒ ꯑꯃꯇ ꯑꯣꯏꯔꯁꯨ ꯆꯦꯛ ꯑꯃꯈꯛ ꯑꯣꯏꯔꯁꯨ ꯃꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗꯨꯅ ꯆꯥꯅꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯔꯥ ꯑꯃꯈꯛꯀꯤ ꯃꯃꯜ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒꯅ ꯃꯐꯝꯗꯨꯗ ꯂꯩꯅꯕ ꯃꯣꯏꯅ ꯇꯨꯝꯕ ꯌꯥꯕ ꯃꯣꯝꯄꯥꯛ ꯑꯃꯈꯛꯀꯤ ꯃꯃꯜ ꯑꯣꯏꯔꯒꯁꯨ ꯃꯗꯨꯗ ꯂꯩꯕ ꯌꯦꯇꯤꯝ ꯑꯃꯈꯛꯀꯤ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯂꯩꯅꯕ ꯅꯠꯇ꯭ꯔꯒ ꯅꯣꯠꯕꯨꯛ ꯑꯃꯈꯛ ꯂꯩꯅꯕ ꯀꯣꯂꯣꯝ ꯑꯃꯈꯛ ꯂꯩꯅꯕꯒꯤ ꯃꯃꯜ ꯑꯣꯏꯔꯒꯁꯨ ꯑꯗꯣꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯖꯤꯄꯦꯁꯤꯗ ꯄꯥꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯃꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯃꯦꯇꯨꯜ ꯎꯂꯃꯥ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯃꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗ ꯃꯌꯥꯝ ꯑꯀꯥꯏꯕ ꯂꯩꯇꯦ ꯆꯨꯝꯅꯇꯪꯒꯤ ꯃꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯍꯥꯏꯕ ꯇꯥꯏ ꯚꯤꯗꯤꯑꯣꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯃꯌꯥꯝꯗ ꯃꯁꯤꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄꯥꯡꯒꯜꯁꯤꯡꯁꯤꯒꯤ ꯈꯤꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯈꯣꯝꯖꯤꯟꯖꯕ ꯌꯥꯔꯒꯗꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯈꯪꯍꯟꯕ ꯌꯥꯔꯒꯗꯤ ꯍꯥꯏꯔꯒ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯋꯥꯆꯞ ꯒ꯭ꯔꯨꯞꯇ ꯊꯥꯕꯤꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯊꯥꯒꯦꯔꯥ ꯀꯅꯥꯒꯨꯝꯕ ꯑꯦꯀꯥꯎꯟꯗ ꯁꯦꯌꯔ ꯇꯧꯒꯦꯔꯥ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯤ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯨꯒ ꯂꯩꯔꯤꯕ ꯖꯤꯄꯦ ꯑꯦꯀꯥꯎꯟꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯊꯥꯖꯟꯕꯤꯔꯛꯎ ꯑꯗꯨꯒ ꯃꯌꯥꯝꯅ ꯃꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯄꯅꯤ ꯈꯪꯗꯦ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯄꯅꯤ ꯈꯪꯗꯦ ꯃꯗꯨꯒꯤ ꯀꯟꯐꯔꯃꯦꯁꯟ ꯑꯗꯨꯃꯛ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯊꯥꯔꯛꯄ ꯕꯦꯡꯛ ꯁ꯭ꯇꯦꯠꯃꯦꯟꯁꯤꯡꯒꯤ ꯑꯗꯨꯒꯤ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤꯁꯤꯡ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯑꯗꯨꯃꯛ ꯆꯦꯛ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯃꯌꯥꯝ ꯉꯥꯏꯖꯔꯤ ꯑꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯍꯥꯏ ꯉꯁꯤꯒꯤ ꯃꯃꯤꯁꯤ ꯌꯥꯝꯅ ꯐꯖꯔꯝꯒꯅꯤ ꯃꯃꯤꯒꯤ ꯃꯇꯥꯡꯗꯗꯤ ꯉꯁꯥꯏ ꯕꯌꯥ ꯃꯤꯔꯥꯖ ꯀꯣꯔꯤꯅ ꯊꯝꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯅꯧꯍꯧꯅ ꯊꯝꯖꯒꯦ ꯑꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯗ ꯄꯥꯡꯒꯜ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯆꯣꯏꯅ ꯇꯥꯈ꯭ꯔꯕ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯥꯎꯠꯁꯥꯏꯠꯇ ꯇꯥꯈ꯭ꯔꯕꯁꯤꯡꯒꯤ ꯂꯛꯇꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗꯁꯨ ꯄꯥꯡꯒꯜ ꯇꯥꯏ ꯍꯥꯏꯔꯤꯕ ꯇ꯭ꯔꯤꯄꯨꯔꯥꯗ ꯇꯥꯔꯤꯕ ꯄꯥꯡꯒꯜꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯃദ്ꯔꯁꯥ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯃദ്ꯔꯁꯥ ꯑꯗꯨꯒꯤ ꯗꯣꯅꯦꯁꯟ ꯂꯥꯛꯄꯅꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯄꯥꯡꯒꯜꯁꯤꯡ ꯈꯔ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯒ ꯊꯦꯡꯅꯖꯕꯗꯒꯤ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛꯀꯣꯛꯀꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯚꯤꯗꯤꯑꯣ ꯑꯃꯈꯛꯇꯪ ꯋꯤꯠ ꯖꯤꯄꯦ ꯅꯝꯕꯔ ꯌꯥꯎꯕ ꯊꯥꯗꯣꯛꯈꯤꯕꯅꯤ ꯃꯇꯦꯡ ꯈꯔ ꯇꯧꯕꯤꯔꯛꯅꯕ ꯍꯥꯏꯔꯤꯕꯁꯤꯡ ꯚꯤꯗꯤꯑꯣ ꯑꯗꯨ ꯎꯔꯕ ꯃꯇꯨꯡꯗ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯂꯥꯛꯈꯤꯕ ꯃꯦꯁꯥꯞ ꯑꯁꯤꯗ ꯁꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯕꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯃꯗꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤ ꯁꯥꯟꯅꯖꯕꯅꯤ ꯑꯗꯨꯗ ꯃꯔꯤꯄꯠꯁꯤ ꯐꯖꯅ ꯂꯥꯟꯊꯣꯛꯍꯟꯕꯅꯤ ꯃꯦꯁꯥꯞꯁꯤꯗ ꯑꯗꯨꯝ ꯃꯔꯤꯄꯠꯁꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯌꯦꯡꯕꯗ ꯇꯥꯕꯗ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯍꯥꯏꯗꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯂꯣꯟꯁꯤ ꯑꯥꯗ ꯃꯈꯣꯏꯅ ꯄꯥꯡꯒꯜꯁꯤꯡ ꯑꯗꯨꯅ ꯌꯣꯛꯈꯠꯇꯨꯅ ꯊꯝꯂꯒ ꯃꯔꯤꯄꯠ ꯑꯣꯏꯅ ꯐꯖꯅ ꯁꯛꯂꯛꯄꯁꯤ ꯊꯃꯣꯏ ꯌꯥꯝꯅ ꯄꯦꯜꯂꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯔꯥꯎꯖꯩ ꯁꯤꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯀꯝꯗꯧꯕꯤꯒꯦ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯖꯩ ꯅꯨꯡꯁꯤꯗ꯭ꯔꯥ ꯁꯩꯕ ꯃꯔꯤ ꯐꯣꯇꯣ ꯀꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯄꯥꯡꯒꯜꯅꯤꯀꯣ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯦꯁꯥꯞ ꯑꯃꯅ ꯂꯥꯟꯊꯣꯛꯆꯕꯅꯤ ꯑꯗꯣ ꯃꯈꯣꯏ ꯍꯌꯦꯡ ꯍꯟꯈ꯭ꯔꯒꯅꯤ ꯑꯗꯣ ꯍꯟꯈꯤꯕꯒꯤ ꯅꯨꯃꯤꯠꯁꯤ ꯑꯩꯈꯣꯏꯅ ꯗꯥꯋꯠ ꯃꯆꯥ ꯑꯃꯇꯪ ꯇꯧꯖꯕꯅꯤ ꯑꯩꯈꯣই ꯏꯝꯐꯥꯜꯗꯀꯣ ꯃꯦꯁꯥꯞ ꯈꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯈꯔꯒ ꯂꯣꯏꯅꯅ ꯑꯣꯀꯦ ꯉꯁꯤꯒꯤꯗꯤ ꯑꯃꯨꯛ ꯀꯥꯏꯅꯔꯁꯤ